ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯏꯃꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯈꯣꯡꯊꯥꯡ ꯀꯌꯥ ꯂꯧꯈꯠꯂꯛꯄꯒ ꯂꯣꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯑꯣꯂꯦꯟꯁ ꯈꯨꯗꯛꯇ ꯂꯦꯞꯍꯜꯂꯨ ꯃꯅꯤꯄꯨꯔꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯕ ꯌꯥꯔꯣꯏ ꯈꯨꯟ ꯉꯥꯛꯄ ꯏꯆꯥꯁꯤꯡ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗꯅꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡ ꯂꯣꯏꯅ ꯌꯥꯎꯔꯒ ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯃꯨꯁꯂꯤꯝ ꯀꯕꯨꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯂꯣꯏꯅ ꯌꯥꯎꯔꯒꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ 제 왕암갑 이마 그런 거. 아, 제 허세직 장찰리면 공동제. 아, 시까리기 뭐 따로 거리 하이닝 암도 본록 비고 이마. ꯍꯣꯏ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯏꯁꯨꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯈꯨꯟ ꯉꯥꯛꯄ ꯏꯆꯥꯁꯤꯡ ꯐꯥꯔꯒ ꯗꯟꯗꯤ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯡꯖꯪꯗꯅꯤ ꯏꯃꯥꯈꯣꯏꯅ ꯆꯪꯁꯤꯟꯖꯔꯤꯁꯤ ꯆꯍꯤ ꯑꯃ ꯍꯦꯜꯂꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠ ꯁꯔꯀꯥꯔꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯧꯈꯠꯄꯤꯗꯕꯁꯤꯗ ꯃꯃꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯩꯊꯦꯜꯗ ꯂꯩꯖꯔꯤꯕ ꯏꯃꯥ ꯃꯌꯥꯝꯁꯦ ꯍꯦꯜꯂꯛꯇ꯭ꯔꯗꯅ ꯉꯁꯤ ꯗꯤꯜꯂꯤ ꯄꯥꯔꯂꯥꯃꯦꯟꯗ ꯃꯣꯏꯅ ꯐꯝꯒꯗꯧꯔꯤꯕ ꯃꯐꯝꯗꯨꯗ ꯗꯤꯜꯂꯤꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯗꯤꯜꯂꯤꯒꯤ ꯃꯐꯝꯗ ꯃꯣꯗꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯗꯕ ꯑꯗꯒꯤ ꯑꯃꯤꯠ ꯁꯥꯍꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗꯨ ꯊꯝꯃꯝꯃꯒ ꯀꯩꯁꯨ ꯂꯩꯇꯅ ꯃꯅꯤꯄꯨꯔꯁꯦ ꯑꯄꯤꯛꯄꯅꯤ ꯍꯥꯏꯗꯅ ꯈꯟꯕꯗꯨ ꯏꯍꯧꯗꯅꯤ ꯏꯃꯥꯈꯣꯏꯅ ꯍꯧꯒꯠꯆꯔꯤꯁꯦ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯟꯅꯗꯅ ꯌꯥꯔꯛꯇ꯭ꯔꯕ ꯇꯥꯔꯒꯗꯤ ꯈꯨꯟ ꯉꯥꯛꯄ ꯏꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯨ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯕꯨ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯗꯅ ꯏꯃꯥ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯈꯨꯟꯗꯥ ꯂꯩꯇꯥꯃꯤꯟꯅꯔꯤꯕ ꯃꯣꯠ ꯃꯥꯟꯅꯕ ꯃꯌꯥꯝꯁꯦ ꯍꯧꯔꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯑꯃꯐꯥꯎ ꯂꯩꯔꯤꯛ ꯑꯃꯐꯥꯎ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯏꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯕ ꯏꯃꯥꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯀꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ 오늘에 거의 깡기로 사이먼
ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯕꯖꯥꯔ ꯃꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇ ꯈꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯖꯔꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯕ ꯌꯥꯔꯣꯏ ꯈꯨꯟ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯑꯣꯂꯦꯟꯁꯁꯤ ꯈꯨꯗꯛꯇ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯇꯦꯁꯅꯤ
ꯂꯥꯛꯄꯒꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯖꯥꯝ ꯑꯣꯏꯍꯜꯂꯦꯕ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯒꯥꯔꯤꯗꯣ ꯊꯤꯡꯖꯤꯟꯕ ꯂꯝꯕꯤꯗ Wow.